India की Prime Minister Oiramba Dr. Manmohan Singh na haukiba kumja lisingani taramathoigi December ahumda sangaramba Interstate Bus Terminus ISBT Mapu Pandabaga Paangkhak Oire bus khambadi lairadana mi fauba khongna changbada awaba ama oire Manipur Transport Department ki makhada lairiba ISBT asi saba loiraga sangakraba matung hanna yengsinbidaba amadi haukiba kumja lisingani kunyamari gi June thada ising ichau thokpada ising na thumjin kibagi hena fibam sokpa haibadu oire Haujiksu campus manungda komjau ising tungshinba amadi laikom lainangna gari amadi mi changbada chauna awaba oire masida natana napi haujinduna chauna habung leibasu yauri yengsinbidana thambana miyoi kayana nisa chafam ama oirabra haibagi chingnabasu leiri mamingda Manipur State Bus Terminus hairabasu haujik truck water tanker winger khara yauna Imphal urkul chenba ama ani khambanatana Interstate Bus Amatta Terminus asida khamba ude oiriba fibam masigi matangda urkuldagi sorei sim housing gung kauba passenger amana SKTV da phongdok rakibada Manipur ge ISBT asi ururaga pukningda yamna nuaitaba fawi mapan lamda chatpada leiramleba ISBT sing mathau ningthina tauba thengnei adubu state asidadi kari amata sijinnana laikom lainangda pukri gumna leiriba asi uraga thamoida awaba ama oi state amada ISBT leiba haibasi chokot thaurangi achouba lambi amani Manipur gi oinadi laingak amadi miyamna ningthina sijinabal heitre adubada laingak ki mari leinaba department na miyeng changduna ningthina semjilaga miyamda service fangan biyo haiki State khudingmakta ISBT lay adu ate state ki ISBT si standard sida laite sumaina akhoi ki pukri type ta kinda sem saba senjindaba yengsindaba uraga yamna thamoida yam wai amaromda state ta sumaina ISBT lay se development achawa amani adorsu akoina akoi state government nara akoi public nara sijinaba haite sigi facility se phajana sijinaraga mayambu khudong chabdo pirati yam thone na khali